Arambai News Guwahati da Maichelon ki pau tabri basing ku ihan han domak da chingangbam Suzitrani na khurumjari hosing asigi samlapa mariba pau sing lobirase Assam da chahi khudingi Durga Puja chauna pangthoktuna lakli adubu mamang chahi di COVID na maramoiduna puja pangthokpada thingba thamkhrabasu handak chahi di maning tamna pangthokangani haina lengakna lauthokhibadugi makhata boina ngasi Assam lengakna Durga Puja gi yengduna anoba SOP ama thadorakre State asida lariba puja committee khudimakna hariba SOP asi ngakna chatkadabane puja pangthoknabagi permission lawba matamda puja committee members singna yamdrabada covid vaccine ama kapthokle haibagi certificate ama submit tawgadabane puja gi mamang amasung matung mandop amadi panel sing sanitize tawgadabane volunteer organizer like khurumba lakpa sing amadi visitor sing su vaccine kapthokadabane puja mandop sing maikai pnamakta hangdokadabani changpham amadi thokpham gate tokhai tokhai thamgadabani panchami navami amasung dasami numitta pujari sing tangai fadana covid test tawgadabani puja pandal sing chauhangadabani amadi mi yamna tilhaloidabani loinana light thadaba matamdasu miyoi khara khaktamak chatkadabani haina SOP asida palli Nimatiga tragedy gi matungda chayet na bawathok yasu thorakle ferry gi atongmal amadi passenger gi security na chingbagi matang chahi ani helaba fawba water transport regulatory board semdaba amadi water transport ain chanadaba asina chingba thong kya chumthokpa ngamdana ngasi sodumak leiri ngasi Assam gi CM Himanta Biswa Sarmana Nimatiga ta chatuna ferry service yengshin khibaga loidana miyam da phongdokhibada hauzik ropex jahaz ani chenba hore single engine pum thing bahibase khudong chadaba kharade adumak mayoknari nomada anirak lanthok lanchin tawramba do ahumlak lanthok lanchin tawragani habadi ayuki pung mapanda ama ayuki pung 13 makhai da ama aduga amana numiyungba matung pung ahumda ahumlak suba oina lanthok lanchin tawgani duga jahaz ani amagasu thunglargani hairi September 19 dagi miyamna yumda phamlaga mobile app ki khuthangda ferry ki ticket kakpa yaragani asigi sumathakta jahaz tongba kiba natraga khudong chadaba passenger singi yengduna majuli dagi night bus ani nimit khudingi jorhat yoba phawa chelagani su hairi ngasi kasargi Jaipur Raja Block Development Office ta Team Raja Bazar ICDS block na sinduna Rashtriya Poshan Magi saruk amoina Poshan Parivar gi makhada digital platform of Project Parvaris Haunabi Matungina launch tawkre Thoromasida Udharbon gi MLA Mihir Kanta Som DC Kasar Kriti Zali na chingba miyoi kayana saruk yaki Thoromasiga marilena food exhibition program amasu pangthokhi Manipur handak chathakiba assembly session da hill areas committee inglisingani kurmathoi puthokhidabagi mayokta achumna sinduna Senapati district ki civil society organization singa go to hills 2.0 boycott torduna ngasi yu pung taruk tagi kaukiba pung 12 gi total shutdown na district asigi mausa gi punsida chauna akaiba pikre district headquarter da dukan amadi kaithel sing thonglonaki lambida mi thoknarakhide loinana Senapati phauduna chatkadaba gari sing panduna laiki hill areas committee inglisingani kurmathoi assembly da puthoktrabadi hena akanba khongjang changsilagani haina atsumna hairakli nakhlamaromda Manipur gi CM N Birendra de chingamadi tamgi marakta karigumba nungainadaba amata laite chingi miyamde mahaka naksinana lei hairakli Nakalamaromdana Manipur Lenga ki Go to Hills 2.0 Joint Travel Council Tamenglongna mapung phana sawalakli Council asigi luchingba singna ngasi CM office ta laktuna CM ga hakthena wari sanakhibaga loinana program asi mapung phana sawatli hairakre Manipur University of Culture bu Central University da onkhatlaga hekta hingwa ngambagi phibamda leiroi hauzik lariba university asigi asoiba amadi aranba sing thidokpa amadi chumthokpa ama mathau tai university ama oina hinghanbada mathau tariba thabak sing hana chumthokpiyo haina Sri Bal Mukund Dev Music College Government Dance College amadi Jawaharlal Nehru Manipur Dance Academy gi Students Union gi maikaidagi khangalakli Manipur State Commission for Women gi Taramangarak Suba Foundation Day celebration ngasi Krastik Grande da pangthokre Thoromasida thoiba mithung oikiba Manipur gi CM N Biren haiki Manipur gi nupi singna phamba kaithel malemda maming chatlibani atopa nupi kaithel kayasu sakhre ahenba tara amagasu sananaba thorang tawri
Chingi lamda infrastructure development tawbada sinariba selfam khangdoknanabagi RTI gi khuthangda hangluba michamari gi punsida NACN IM Sepau Maramat region gi kadar kharana ki halakpadagi Englishingani kun March tagi hona hojik phawba Imphal gi mafam amada changjafam logduna lariba miyoi mari gi punsi kanminasi haina human rights activist Jay Kumarna miyamda haizarakle Lagliba September 13 Lainingthau Pisatau Khurhaibagi Thongniba Pangthokpiu Haina Manipur Miyamda ngase Southeast Asia Cultural Organization SICO gi Secretary General Irengbam Indrajit Maitaina Thadorokpa Chirol Amana Khanghalakle Tripura da laiba Manipuri singi mangtharaklaba folk culture bu kananabu honabada lengakna soidana thawai yaugani haina Tripura gi Information and Culture Loisangi Minister Susanta Chowdhury na phongdokre Manipuri Literary and Cultural Forum Tripura amadi Takhelaima Tengbanglop Tripura ani na punna sinkiba ngarang Tripura gi taro maitai khulda pangthokpa mantribu okpagi thoramda wangangladuna lamdamasida laiba Manipuri chilinau singna karigumba makhoigi yelho saktam amadi natta ahongba tuna mangtharakpagi mami uraklabade madu loisangda khuthinduna takpiyo lengakna hinganduna thamnanaba hotnabada soidana thawai yaugani haina mantri asina phongdokhi Takhelaimagi Secretary Khoisnam Birlana President and Radhika aduga forum gi maikaidagi Vice President Thonga Tabam Gaurakishore Sharma amadi General Secretary Khoisnam Mongolna tongan na leigi leipun lengyan amadi citation khudol tamduna mantri asibu okay Takhelaimagi Maikaidagi Nalbari gi lambi asi Maharani Tulsibati gi ming lengakna thonbinaba loinana Maharani gi mitam ama khinbinaba wafam pukhatki Khunai gi apunba saktamubada minister na harau nungai basu phongdokhi Thoromgi saruga moina Mamta Anusmita Anuska Ankita amadi Prajotina Jagoi khuthek kaya miyamda utkhi Okpagi thoramasida Rani Bazar Municipal Council gi Acting Chairman Sankar Das Social Activist Gauranga Bhumik Nachingba Akhanba Miyoi Kiana Sarugyaki Haina Secretary Khoshna Mangolna Thadorokpa Chirol Amana Khanghalakli Amadi Sahitya Academy Awardee Kavi Raghulaisang Themna Ikhang Khanghodana Laikhidabasu Manipuri Literary and Cultural Forum Tripurana Thamoi Shokna Nungaitaba Phongdorkli English ingani kunmathoi kunithoi gi first quarter da capital expenditure gi oina Ministry of Finance na thamgiba target yobangamba state 13 gi ming lauthoknaba kendra lengakna cherol ama thorakre banbayai hariba state 13 asigi manungda ahumdi awangnungpok tagini mingoina palabada Meghalaya Manipur amadi Nagaland ni Bihar ge Khagariya district ki Ranjit Das ko bamiyo yamagi account ta bank na soikibadagi lupa lakh 5.5 changlakhi adubu selfamasi Das na hando u haiba yarakhidre Prime Minister Narendra Modi na lupa lakh 15 pigani lauthokiba adugi ahanba installment ni haina miyo yasina adumak yetuna laikhi amadi notice kaya hanna tharabasu selfamasi sizina thokre hairaduna selfamasi adumak Das na hando u haiba yarakhidre National Crime Record Bureau NCRB na latest data ama release tawraduna India da numit khudingi changchatta rape case humbudra tare thokli Englishingani kunda punna case lising kunipan supna niputaruk thokhi Rajasthan dana rape case khwaidigi yamna thokhi madugi manungda Uttar Pradesh madugi mathangda Uttar Pradesh Madhya Pradesh Maharashtra amasung Assam ne maramduna awangnopokta rape case khwaidigi wangba state asi Assam na oire National Testing Agency NTA na GMAN Englishingani kunma thoigi result lauthokre report matungina mamang chahigi GMAN asida candidate nifu marina chama phangki hariba candidate nifu mari asigi manungda 19 na joint oina top rank phangki masigi manungda Uttar Pradesh dagi Pal Agarwal amadi Delhi dagi Kavya Chopra yauri Gujarat Surat tagi chahi taramapan khaktamak suribi Moitri Patel na India gi khwaidigi nhaoribi commercial pilot ama oiba ngambagi top pa ikai khumnaba du phangba ngamkhre yamnak top pa wafam amana mahagasi lairabaga lanthingnaba amadi punsigi awaba kaya mayok nariba adubo mangonda ayetpa amata pidana magi punsigi pandam phangnanaba thongna pikiba lomi amagi machanupini
Chahi taramapan khaktamak suribi teenage pilot asina America dagi maki training program loishin ki loinana tha taramathoi gi manungda tha taranipan gi course loishin basu ngamki hojikti mahak Indian license phangnana bagi dimak retraining amuk tawkhiba taragani aroiba dangasi gi tentak pa maroiba pau khara Vice President M. Venkaiah Naidu, Prime Minister Narendra Modi amasung Lok Sabha gi Speaker Om Birla na ngasi punna Sangsad TV launch tawkhre. Panbayai Sangsad TV launch tawkhiba ngasi gi numit asi International Day of Democracy ga phangjinakhi. Civil Aviation Minister na Visakhapatnam dagi Mumbai da paigadaba ahanba SpiceJet flight ngasi virtually flag up tawkhre. Delhi Disaster Management Authority na Class 1 dagina Class 8 fawbagi mahairoi shingi oina school amuk hangdokpagi wafam September 13 fawba lepnakhre. Guwahati gi Zoo Road ta granite pokhaibagi case kamari lenana Alpha I gi Chief Paresh Barua gi mathakta NIA na charge sheet pikhatkre. Ngasi Indian origin chahi yankaimuk suraba Afghan ama Kabul gi Taramathoi suba police district laiba masagi dukan dagi nongmai chingdol da namduna phaduna pukhre ngasi ayuk pung 9 muktabada mahaki staff ka loinana dukan da lairingai mahakpu phaduna pukhibani NIT Meghalaya National Institute Ranking Framework NIRK RF ingisingani kunmathoi gi ranking da NIT Meghalaya si yankhaimapan suba position da lairi Indian Air Force na awangnopoki route mangabu emergency landing gi oina sinaragane route sing adudi Jorhat Baraghat Road Bagdora Hasimara Road Hasimara Tejpur Road Hasimara Guwahati Road amadi Mohanbari Tinsukia Road ne Danamanjuri College of Teacher Education Imphal gi nipumapan suba mapo kumon thoram ngasi pangthokre Sikkim da laiba Kanchenjunga National Park haunabi matungina ngasi tourist singi oina amuk hangdokpa hokre Delhi Lengak na Bombula Yonba amadi laibada athingba thamkre Tata amasung Ajay Singh na Air India Financial Bids submit tawkre Tamil Nadu da Nitga mari linana ahumlak suba oina suicide case amagasu thorakre India na UNHRC da Pakistan na phong na terrorist sing da sel gi mateng pangi hairakli Hanagi Lieutenant General Gurmeet Singh Uttarakhand gi Governor oina ngasi wasak lawkre Gujarat ki Singi Chau da khunja manga laikhidre India da angakpa mongi arum lai ho ama sandurakli UP gi mapanda sandokhiduna Haryana yawkre Madhya Pradesh amadi Mumbai da dengue yawrakre Viral fever number moiduna Bihar da angang taramari laikhidre Leingak na petrol amadi diesel GST gi chago manungda purakadawri Bangladesh tadi chahi taranipan suraba natraga chahi taranipan dagi helaba miyoising COVID vaccine kapthokadabani haina Prime Minister Sheikh Hasina na lauthokre. Afghanistan gi nupi footballer singna Taliban gi ahakpa ain kidana football sanagadori. Ngasi Pakistan da train tawba terrorist ani yauna terrorist taruk phakre. Taliban lengak na yamnamak thuna ningthijana sem saraba army semgatgadori. Lakliba September 18 dagi akaknaba ayengbasingi masing ngakna IPL amuk sanaba hawragani amadi hawkiba pung kunmari asida India da COVID ki anuba positive case lising kuntaret ka chamaga humbudra taruk phangki masigi manungda Kerala dagi lising 15 ga chanipan humbudra taruk yauri India da ngasi miyoi chaniga marfumari laikhidre masigi manungda Kerala dagi chamaga kumapan yauri amadi malemda Khwaidagi yamna America da hokiba pung kunmari asida COVID ki anuba positive case lakh amaga lising nifuni thoyi matakta phangkhre lising amaga chamapan kunthra marina COVID na maramoiduna laikhide ngasi gi nadi Arambai News Guwahati da maitilon gi pau sandokchaba matang sta loisinjabaga loinana tabiriba singbo amkaso hanna khurumjari